ꯅꯥꯎ ꯑꯥꯎ ꯐꯖꯅ ꯐꯖꯅ ꯅꯪ ꯆꯥꯛꯇꯨ ꯊꯤꯔ ꯊꯝꯃꯝꯃꯣ ꯅꯪ ꯐꯖꯅ ꯆꯥꯔ ꯂꯩꯔꯝꯃꯣꯀꯣ ꯌꯨꯝꯗꯩ ꯆꯠꯊꯣꯛꯎꯅꯨ ꯇꯥꯃꯣ ꯊꯕꯛ ꯉꯁꯤ ꯄꯩꯁꯥ ꯐꯪꯅꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯐꯖꯅ ꯂꯩꯔꯝꯃꯣ ꯇꯥꯃꯣꯗꯣ ꯉꯔꯥꯡꯗꯣ ꯃꯍꯤ ꯂꯩꯒꯦ ꯍꯥꯏ ꯁꯨꯡꯂꯩ ꯂꯩꯔꯛꯇꯦ ꯇꯥꯃꯣ ꯍꯣꯔꯦꯟꯗꯤ ꯂꯩꯔꯛꯑꯣ ꯍꯣꯏ ꯑꯩ ꯀꯥꯎꯕ ꯅꯠꯇꯦ ꯄꯩꯁꯥꯗꯣ ꯌꯥꯅꯕ ꯇꯧꯔꯤ ꯏꯃꯨꯡꯒꯤ ꯁꯤꯟꯅ ꯈꯣꯠꯅꯕ ꯇꯧꯔꯤꯉꯩꯗ ꯌꯨꯝꯗꯤ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯅꯪ ꯆꯠꯊꯣꯛꯎꯅꯨꯀꯣ ꯑꯩ ꯁꯣꯏ ꯂꯩꯔꯛꯀꯅꯤ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯑꯩ ꯄꯩꯁꯥ ꯈꯔ ꯋꯥꯠꯄꯗꯣ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯂꯩꯅꯗ꯭ꯔꯦꯀꯣ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗꯥ ꯀꯔꯤ ꯏꯕꯨꯡꯉꯣ ꯑꯂꯨ ꯀꯦꯖꯤ ꯑꯃꯒ ꯑꯆꯥꯊꯥꯎ ꯂꯤꯇꯔ ꯍꯥꯞ ꯑꯝꯇꯒ ꯂꯧꯒꯦ ꯄꯩꯁꯥꯗꯨ ꯄꯤꯔꯣ ꯍꯩ ꯃꯍꯤꯗꯤ ꯀꯌꯥ ꯄꯤꯕ ꯂꯩꯔꯤꯒꯦ ꯑꯩ ꯃꯍꯤꯁꯦ 50 ꯄꯤꯕ 100 ꯄꯤꯕꯗꯩ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯑꯇꯣꯟꯕꯗꯨꯒ ꯍꯥꯏꯔꯗꯤ ꯂꯨꯄꯥ 30 ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯑꯩ ꯃꯊꯪ ꯄꯩꯁꯥ ꯐꯪꯉ ꯄꯤꯔꯒꯦ ꯑꯩ ꯆꯥꯛꯈꯨꯝ ꯀꯩꯅꯣꯗ ꯌꯥꯔꯔꯣꯏꯗ ꯀꯩꯅꯣꯅꯦ ꯄꯩꯁꯥꯕꯨ ꯁꯨꯝ ꯃꯊꯪ ꯂꯩꯔ ꯄꯤꯒꯦ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯔꯔꯣꯏꯗ ꯂꯨꯄꯥ 30 ꯈꯛꯇ ꯂꯦꯝꯃꯤ ꯀꯔꯤ ꯄꯤꯔꯛꯑꯣꯕ ꯑꯩ ꯃꯍꯤ 10 20 ꯄꯤꯕ ꯂꯩꯇ꯭ꯔꯕꯣ 10 20 ꯄꯤꯕꯗꯣ ꯌꯣꯟꯗꯦꯅꯦ ꯁꯦꯟꯗꯣꯡ ꯅꯨꯡꯉꯥꯏꯇꯦ ꯁꯦꯟ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨ ꯆꯤꯅꯤꯗꯤ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯆꯤꯅꯤ ꯌꯥꯎꯏ ꯆꯤꯅꯤ ꯂꯨꯄꯥ 10 ꯑꯃꯒ ꯑꯗꯨꯒ ꯍꯩ ꯃꯍꯤ ꯊꯤꯠꯅꯕ ꯑꯃ ꯃꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯣ ꯑꯗꯨꯗꯣ ꯑꯃꯒ ꯄꯤꯕꯤꯔꯛꯑꯣ ꯂꯨꯄꯥ 10 ꯂꯩꯔꯦ ꯇꯥꯃꯣ ꯐꯤꯔꯤꯖ ꯑꯃ ꯍꯣꯡꯈꯤꯒꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯒꯦ ꯅꯥꯎ ꯍꯩ ꯊꯛꯑꯣꯀꯣ ꯇꯥꯃꯣꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯅꯦ ꯁꯤ ꯌꯥꯝ ꯊꯛꯄ ꯐꯕ ꯅꯠꯇꯦꯀꯣ ꯇꯥꯃꯣꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯁꯤ ꯑꯃꯃꯝ ꯄꯤꯔꯝꯒꯅꯤ ꯅꯉꯣꯟꯗ ꯁꯤ ꯑꯃꯃꯝ ꯊꯛꯀꯗꯕ ꯅꯣꯡꯃꯒꯤ ꯅꯪꯅ ꯍꯩ ꯃꯍꯤ ꯄꯥꯝꯕꯁꯦ ꯁꯤꯒ ꯂꯣꯏ ꯊꯛꯑꯗꯤ ꯅꯪ ꯌꯥꯔꯣꯏꯍꯦ ꯑꯩꯅ ꯂꯣꯠꯁꯟꯅꯤꯀꯣ ꯅꯪ ꯊꯤꯒꯅꯨꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯅꯪ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯒꯗꯧꯕꯅꯤ ꯇꯥꯃꯣ ꯊꯤꯕꯗ ꯀꯩꯗꯧꯔꯤ ꯇꯥꯃꯣꯗꯤ ꯇꯥꯃꯣꯁꯨ ꯈꯔ ꯊꯛꯑꯣ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯊꯝꯕꯗꯪꯗꯤ ꯅꯪꯒꯤ ꯉꯥꯛꯇ ꯅꯣꯡꯃꯩ ꯈꯔ ꯊꯛꯀꯗꯕ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯇꯥꯃꯣ ꯃꯥꯖꯥ ꯍꯥꯏꯁꯤꯗꯤ ꯇꯥꯡꯈ꯭ꯔꯕ ꯍꯩ ꯃꯍꯤꯅꯤ ꯃꯥꯖꯥ ꯍꯥꯏꯁꯤ ꯋꯥꯎꯗꯤ ꯁꯤꯔꯦ ꯍꯥꯎꯅꯤ
เอาล่ะnào đây mong đến lúc này một cô của chúng ta thông ta đi ta ai đâu kìa cái nào mà lên ta cái đấy là nó không lên chồng đi